मरुओइबा पाव म्यांमार की बॉर्डर पिलर नंबर 34 मयादा लेबा पीडीएफ की कैम्प मयादा म्यांमार आर्मी की जेट फाइटर न बॉम्बिंग चथबदा मियोयनी सिरे अहुमना असो अपन नंख्रे संगांगई उसेकोंदा सिंजंग पाइदुना मी हातना बहोनरकपा मियोय अमा नोंगमैना कापदा थोंदोक थोकपमदा लेखिद्रे अमना सोकपदगी लाइकनख्रे लिसिंग अनिगा निपान की मार्च कुनमरी याउसंग कुमहै मनुंगदा हैरो की थाबल चोंगफमदा नोंगमैना कापदगी थौदोकता लेखिद्रबा मियोय अहुम की निंगसिंग कुमोन थौरम पांगथोखरे अकोइजम नोंगानबा एलियस अगिंग की थवाई याउद्रबा हक्सांग लाक्लिबा तांग कुन तरुक नोंगाइजिंग नुमित की अयुक पुंग 10 ताबा मतमदा लौरबा मतुंग मथौ मंगम पांगथोकलगनी मसागी युमदा ड्रग ललोनबा नुपी अनि ड्रग कोनना पुलिस न फागतख्रे नागालैंड के मियोय अनि ब्राउन सुगर ग्राम सनीगा हुम्फु हुमदोयगा कोनना थौबाल सीडियोय टीमना फारे मणिपुर की गवर्नर सुश्री अनुसुया उइकेना वन वर्ल्ड टीवी समिट सरुक याख्रे इंडिया टीवी कुमजा 2025 फाउबदा मुथतकनी हाइना प्राइम मिनिस्टर नरेंद्र मोदी ने फोंदोखरे अमदी कांग्रेस लुचिंगबा राहुल गांधी डिफेमेशन केस समदा मरा लेरमदुना फादोक ताख्रबा मतुंगदा पार्लियामेंट एमपी ओइबदगी ngasi डिस्क्वालिफाइड तौख्रे IS News मिलिंग ताबिदी बखवाई पुनमपु तरामना ओक्सरी COVID-19 दगी ngakthokna bakhotoina hambiu hand sanitizer sizinabio mask upiu fit taru की distance thambiu yariba makai vaccine dose na kapthokpiu section bana punamaki aipabani hauze pau sandokna pizari म्यांमार आर्मी की फाइटर जेट सिंह पाइसिंदुना सथरक बॉम्बिंग अटैक ता म्यांमार की लाल हौबा मियोय अनि सीख्रे अमदी अहुमना असो अपन नंख्रे हाइरी ngase ayupung 8 makhai taba adwaida इन्डो म्यांमार बॉर्डर पिलर नंबर 34 मना की म्यांमार रोम थंगबदा लेबा पीपल्स डिफेंस फोर्स पीडीएफ की कैम्प अमदा म्यांमार आर्मी की जेट फाइटर अमना बॉम्बिंग चथबदा मियोय अनि सीरे अदुगा अहुमना असो अपन नंख्रे हाइना पाउगी लिखुन सिंहना हाइरी असोकपा मियोय अमा मोरे हॉस्पिटल पुखलक्तुना लाइकनख्रे हाइरी मफम अदुदा ngarang su Myanmar army की हेलीकॉप्टर अमना बॉम्बिंग चथकी हाइरी नाकल अमरोमदा ngasi चथकी बॉम्बिंग अदुदा बॉर्डर पिलर 34 मया नक्ना लेबा मणिपुर की क्वाथा खुनौ विलेज ता बॉम्ब की स्प्लिंटर तारकपदगी खुंजा सिंह मी पाइबा फाउनरे हाइना खुल असिदा लेबा खुंजा नुपी अमना फोंदोरखे हिरामस्ती की मतंगदा लेंगाक मीटिंग संगबीदुना खुंजा सिंह अकी तुजुंग फाउरिबा सि कोखनबियु हाइना फोंदोरकले इंडो म्यांमार बॉर्डर पिलर नंबर 34 मयादा लेबा बी बोंजांग विलेज अमदी ngomkhai paring singda स्पेशल कमांडो यूनिट की एसपी नलुसिंगबा टीम सिंगना ngaksenbagi thabak paikhalle टेक्नोपल डिस्ट्रिक्ट की मोरे टाउनदा पुखलखिबा असोकपदु पुरकपदा सिजनेबा म्यांमार की कारमा बी बोंजांग हाइस मोंजांग लंबिदा लैहौरी हाइरी पथांग नोंद लेबा कोई ना तरे मानतारा से कोई लै ngamdre हुइछि युमना तरा से कोई लै ngamdre थोप चप याद्रे ताफमनि फंखंनि छांना पि लै चेसिंग या इचे कोई याम वारेबा अनि अहिं नोमांग थोर अजो कोई चेम फंखंदे लै फंखंदे नुथिन मक्ता इचा सु अंगांग नि लैबि कारिनि सोखदम खनबा जुवां मसा अखोय कारि म चादे अखोय थाक्ते कारि म अखोय चारिबा अखोय हिंनबा इसिंग था जा क्या हिनु अयु के पुंग मंगा दगिना नुंदांग पुंग मरि मखाय बाव दुम कापना अखोय सेले ngarang ji bom thakna अखोय लैबम जा फंखंग कोई चेन लोक जाय रोले आसि ju ayu ki pung 8 ตราด้วยจะปุ่มท่าเลยคุยปุ่มมาเสียหลายคุยได้เพิ่มความเสียเลยคุยเสียเลยคุยเขาจะยุ่งกับอันนี้อีกปุ่มบารวดด้วยก็คุยยามว่าเลยคุยปุ่มกันทีसिंजंग पाइदुदा मी हात कनि हाइना कोइतान ताना बनुपा अमा नोंमैना कापदा लेखिद्रे अमना असोकपदगी लाइकनख्रे थौदो सिंग से युपुक निपान मखाइरोम ताबा मतमदा लमफेल पुलिस स्टेशन की मनुंग सनबा संगांगय उसे कोंदा थोखेबने नोंमैना कापदगी लेखिद्रबा मियोयदु असमदगी गोबिन बासु मतारी सही 35 अपोकपा बुदांग बासु मतारी कवी एबीसीआई इंफ्रास्ट्रक्चर प्राइवेट लिमिटेड की लेबरर ओइना लेबनी महाग इम्फाल कांगसुप लंबी पाकथोकपगी थबकता लेबरर ओइना लेबनी ngase yu गोबिनना लाइस्रम रोमियो सही यांखई अपोपा
थोइबगी युंगी सुमांगदा संगलखे मदुदा महाक मफम मदुदा करी तौबा लाकपनो हाइना हंगलुबदा महाकना मियोइसिंग अदुदा खुद थाना बहोनरखे हिंगोनुंगी मियोइसिंग महाकु थेमदना कोंथोंग फावबा थिंदोक्तुना सत्खिनबा हाइरमलगा इमुंग मनुंगी मियोइसिंग युमदा संगलखे अदुबु इकुई कुइदना गोविन युम मदुदा अमुक चंगलक्तुना येने खादा थंबा सिंजंग अमा पाइरगा औ औ मिसिंग यानगनी हाइदुना कोइतान तानबा हौरकपदगी रोमियोगा मुकनखे महाकी मोंग मतौ अदु का हेना साथीरकपदगी रोमियोगी मनाउ नुपा लाइस्रम बसंता चही निफु तरुकना लाइसेंस गन डबल बैरल ना कापदा गोबिनगी नंगंदा पानखी अमदी रोमियोगी येत थंगबा फाइगंदसु पानखे थौदोक थौफम अदुदा गोबिन लैखिदे अमदी रोमियोना राज मेडिसिटी द लाइकनखे मफम अदुदा फोरेंसिक साइंस की मियोइसिंग लाक्तुना यंगसिनखिबगा लोइनना असीबा हक्सांग पुलिसना लौखलबा मतुंग पोस्टमार्टम गिदमा क्रिम्स मोर्ग द थौंख्रे हौकिबा कुमजाल इसिंग अनिगनिपानगी मार्च की तांग कुनमरी मतमदुगी यावसंग कुमहैगी नुमित मरीनी सनबन नुमिता हैरोकी थाबल सोंगफमदा थोकिबा तमथिरबा नोंमै कापगी थौदोक्ता लेखिद्रबा थोक्सोम रोमेश थोक्सोम प्रोमिला अमसुंग लाइस्रम निर्मलागी तरामंगा सुबनिंगसिंग कुमोन थोरम ngasi hairok part 1 umang laikolda leiba RPN ningsing sanglenda pangthokre RPN Romesh Promila Nirmala Memorial Trust hairok na senduna enlighten day haina pangthokiba thorum aduda hairok AC gi MLA Dr Thoksom Radhesyam gi loina bi Thoksom Ongbi Vidya Lakshmi RPN Memorial Trust ki President ning Thosam Samar hairok part 1 GP gi hanagi Pradhan Laisram Khamba amasung hairok Municipal Council Ward number 4 gi hanagi Councillor Khundongbam Noyonna Athoiba Mithung Singh oikhi tungda athoiba mithung sing amadi miyamna minute ani tumina leptuna awawa phongdokpaga loinana laikhidraba singi imung manung amadi miyam loinana hairoki SPO Special Police Officer singna laikhidraba ning singi ningsing khubomda laikatune kai khumna utke thoromaduga mari leinana RPN Memorial Trust ki President ning Thosam Samarna haikibada matamadugi laibak thiba thaudogu da laikhidraba mioi ahum asina hairo khungangda asauba mangal ama pibirami maramaduna sahi khudingi numit asibu ning singduna ekhoina enlighten day haina thauramasi pangthok sabani hairaduna miyamna su saruk yabiduna mathangdadi chauna pangthok pangamna bohonage haike panba yabadi matamadugi tamthiraba thaudogaduna maram oiraga Thabal songwa yaukiba mioi ahumna laikhidraba matungda hairok miyamna makhoida sunungmai piu aikhoigi khun aikhoina ngaksage haibagi asoba ihau amal haurakhe ihau aduna maram oiraga hairok khun ngaksanaba matamadugi Manipur lengakna hairokta SPO Special Police Officer linkhatkhibani Lautuna bamihata mamang thagitang taramathoida Kangpokpi Police Station ki menung sanba Sangau Bung Village ta ha laga hundoklam khiba Imphal gi Kwakaithel Konjeng awang lekai degi akoizam nongan ba alias agingi laudana leirakpa thawai yaudra ba haksang lakliba tangkun taruk nomaijeng numit ki ayuk pung tara taba matamda launaba warep laukre ngasi laikhidraba akoizam nongan bagi poknafam lamdam oiriba Kwakaithel Konjeng awang lekai gi community hall da JAC imung manung amadi lamdam asigi ima lup singi luching bising yauna pangthokiba miyamgi oiba mifamna Manipur lenga ki maikai degi nongan ba mihat ki case asi NIA da sinana ba warep laukhibaga loinana mathau taba thabak thoram sing laukhalakpabu taramna okpaga loinana asiba haksang launa ba warep laukhibani ngasi gi mifam adu da saruk yakhibi uncle gi president ima nganbi na haikhe Manipur lengak na ima lup sing JSC amadi imung manung da mihat asigi case NIA da sinaragani haina thajabe pirakpadagi nongan bagi asiba haksang lauduna mathau mangam pangthoknaba firep lawani akoizam nongan ba alias aging mihat ki asengba langla langjin puthoknaba khongjang kaya sangsinkhre mihat asida ti ai Sonia mapungoina senai mahakna nongan babu puthokibani mihat asida NSN IM senai haiba sabsana khanglei CM na su case asi NIA da sinaragani haiba thajaba pire NIA da case sinaba matamda ti ai Sonia bu suyohan biu lengak ta thajaba thamduna asiba haksang launaba firep lawbani masida lengak na mihat asigi asum puthorak trabadi hena kanba khongjang sangsingani haike
Poirei Leimarol Apunba Moira Apunba Manipuri President El Memsobina Haiki Langak na piriba Thazaba asi mapung phana thabak to onthok tu nam hiat asi senari basing matek saba dandi pi gedabani misi asi senari bati ai Sonia case asidagi nathai hanba yaroi mahak pusu sabsaba sarak pi gedabani haiba wafam phongdokhe Kanglamai gi President Leirik Leimana asiguma tamthiraba mihat asida senaba sing laingak na lemna thaba yaroi makhoibu matek saba serak piduna asiguma mihat asi matungda amuk hana thoktana ba laingak na thabak lokhat kadabani haiki JSC convener asalatana miyam gi miphamna laikhidraba akoizam nonganba alias agingi thawa yaudrba hasang lakniba nomaijing numit ki ayuk pung 10 tapa matamda Lausinba haina yanare asiba haksang loksinba galoinana aroiba mathau mangam pangthokpada lamna asigi ima lupsing amadi miyamna mapung phana saruk yabiyu haiki Loncherni haina lokthokpa adugumba miyoisi lengba yadana leigibna maram moirakanda masida scenery ba Stephen hairiba miyo asiju deputy ki loncherni na dum hairi aduga innocent ayam ga moi anisiga mari leina de aina hairi matang sida koina panjining badi ima singjigi mohu jinjarakanda innocent ayam ga mari leina da ba miyo amana pa masa amabu nupi amaga loktunaraga hariba asi karigi damakta mafang khangdana lord pada thiba phangoi dauri bano masida loli basi Manipur government oiro Manipur government thibam anna thibam thoi loina na nakna riba state ta lolaga tu state na puthokpham thoi NSN IM gi maming sijinarama banina NSN IM na su madugi mioi ani du puthokpham thoi ai Masagi yumda drug chauna yonbagi thabak tawba nupi ani Churachandpur police na fagat khrei lalemzo munlun chahi kunmanga mapuroiba bungbiak lal munlun leifam kanan wang new lamka Churachandpur ase brown sugar gram sahunga kunmapan ga konana mayumdagi ngarang numidang pung 3 minute ni futa bada fagat khibani operational ju Churachandpur PS ki OC Churachandpur and Thangjam 1 OC Churachandpur women police Chingnailam gangte amadi SI Tianmin boy Wi-Fi yawba tim amana chathakibani maduda SDM tuibong zangminlan lufosu mafamadu dalaktuna saruk yakhe pharaba lalemzau munlungi mon makhara sapon case kun humdoida hapa brown sugar gram sahunga kun mapan fagat pangamkhe lalemzau munlun na haidorak padagi police team maduna makhatana sinlamneng munlun sahi kun mari mapuroiba Thangrauding munlungi kanan veng new lamkada leibayum da suret chathaki maduda blanket manungda lotuna thamlamba sapon case manga da yawba brown sugar gram humpudra ni thoisu fagat ki hairi miyoy asinu midang pung 3 minute yankai manga tabada fagat ki NDPS a ki makhada thodok asiga mari leinana case ama register tawduna makhatana thijinbagi thabak paikhatle hairi Ngarang numidang pung 13 taba adwaida special CDO unit khabai soi amani Thobal PS ki team amana sanga yupom mairen khun area da frisking amasung checking sathabada mioi ama tongan ba drug kaya ga konana fakat khrei farab mioi du aribam sarkhan sahi kuntramanga apokpa laikhidraba aribam kiyamuddin leifam sanga yupom mairen khunni haina police tagi fangwa pau asina hairi mioi asirgi fangkhiba drug sing adudi chloro Phenaramine bottle taramari spasm proxibion SP tablet nifutaruk and 10 umpumari heroin oigani chingnaba sapon case amani miyoiduna hairiba drug singasi bek amada haptuna purakpani pharaba miyoidu polam singaduga loinana Thobal PS da khusina kre hairi Nagaland ge mioi ani brown sugar gram chani ga humpu humdoi ga konana Thobal CDO team amana ngasi nungthel pung ahum makhairom tabada Nambol police station gi manung sanba Laimram lamkhai national highway number 2 dagi fagat pangam khre drug ka konana faraba mioi ani andudi David Basumatari chahi nifumathoi apokpa Sudhir Basumatari Fort Mile Difupar Dimapur Nagaland dagini amana Mua LKR sahi nifu apokpa Chungsi LKR Fort Mile Difupar Dimapur Nagaland dagini haina police ki pau asina hairi miyoyani du angobu machugi Nissan Kicks registration number ML 10C4537 da tongduna Churachandpur dagi Imphal tamna lakpada fakhibani pharaba miyoyani du polam sing aduga loinana Nambol PS ta kusina kre hairi
उत्तर प्रदेश के काशी वाराणसी पांगथोकपा वन वर्ल्ड टीबी समिट मणिपुर की गवर्नर सुश्री अनुसैया उइकेना वर्चुअल ओइना सरुक याख्रे वर्ल्ड ट्यूबरकुलोसिस डे का मरी लेना मिनिस्ट्री ऑफ हेल्थ एंड फैमिली वेलफेयर नसिंदुना पांगथोकपा समिट अदुदा प्राइम मिनिस्टर नरेंद्र मोदी ना वांगांखे इंडिया अमसुंग मालेमदा टीबी असि लाकदौरिबा कुमजा लिसिंग अनिगा कुनहुमदोय फावबदा मपुंग फाना मुथातनबा पांदम थमलबसु हाइरिबा टारगेट असि इंडिया की ओइना कुमजा लिसिंग अनिगा कुनमंगा फावबदा फंगनी पांदम असि मियाम हुबना सरुक यामिनरबदी सोइदना फंगनी हाइना मोदी ना मखाताना फोंदोखे थौरम मदुदा गवर्नर सुश्री अनुसैया उइकेसु वांगांखे इंडिया टीबी असि कुमजा लिसिंग अनिगा कुनमंगा फावबदा मुथातनबा होनरिबा सिदा लैबागा सिगी मियामना कोऑपरेशन पीगनी हाइबगी थाजबा गवर्नर ना फोंदोखे कांग्रेस पार्टी ने कोर्ट पु इकाई खुमनबा उटलगदी कोर्ट न पीरिबा राय इकाई खुमनगदबनी हाइना बीजेपी के स्पोक्स पर्सन लाइमयुम बसंत न फोंदोख्रे ngasi ni tai pasu thekta leba thambal sanglen da pangthokiba paugi mifam amada wafamasi el basant na phongdokhibane paugi mifam adu da BJP OBC state morcha ki president RK nongdren khomba su saruk yakhi el basant na makha taraduna Gujarat ki court amana Rahul Gandhi bu sahi ani jail da leina ba phadok pi khiba amadi sel oina lupa listing taramanga fine ओइन थीना बखंगन खिबा दुगा मोदी अमदि बीजेपी गा हिरम अमतदा मरी लेनदे पनबयाबदि कांग्रेस लुचिंगबा राहुल गांधी असि डिफेमेशन केस तमदा मरा लेरमदुना फादोक ताखरबा मतुंगदा पार्लियामेंट एमपी ओइबदगी ngasi डिस्क्वालिफाइड तौखिबने हिरम असिगी मतंगदा बीजेपी गी हाई कमांड दगी मीडिया गी थोंगदा सेंगदोकना बखंगलकपदा स्टेट खुदिंगी ओइना सेंगदोकपने कांग्रेस ने पॉलिटिकल पार्टी खरगा मानरगा बीजेपी बु मरान सीदुना इरांग सागतनबा होनरिबा अस्ति युमफम याउदे मणिपुर प्रदेश कांग्रेस कमिटी एमपीसीसी ने रिलीज सतनबा होनबदा बीजेपी ने अथिंग पीखी हाइबा अस्ति अरानबा वाफमनी मी यामना सिनबा बाजार मनुंगदा खुदकता रिलीज सतनबा होनरबदी होम डिपार्टमेंट की मखादा पुलिस ने थिंगबा दाबनी ममांगदा बीजेपी ने रिलीज चटपदा पुलिस ने अथिंगबा कया पीबा लैखी हाइरी lawyer dan ngai je khoi police department state ki home department su mathau mayam ma tawga tawjarim ni BT road ai bisi bazar mayai se bukta leini bazar manung se ta khudakta mayam ta sangsil aga protest tor ke ga thokku de police na thinga kuni BJP na thingma na te madu akhoi BJP ki matam da su sin tai ba theki office ta lejang matam da akhoi sana sarkar pai ngai da su state ki police na akhoi da athingba mayam lagi agitation mayam da akhoi ya jai madu load court po khoi kai hun jai masi BJP ki congress ki wana te home department and state ki leiri se state ki lawyer dan ngang da ba public mayam ki tangdu lai ta bu punsi da leina mane da maram su ja कांग्रेस ना ngarang राहुल गांधी की कोर्ट ना सुहाइबा बीजेपी ना लनाई वेना पर्सनल लेवल तंगनो नतबा लो कोर्ट ना हारपा अदुसु मतम पीरिबा कोर्ट ना माना हुजिकी डिफेमेशन केस तो मरा लेरि हाइबा सुसु एपील तंगना बे कोर्ट म्याम हम लेरि मथकता हायर कोर्ट म्याम द सत्पुगी महता हेता रैली चसने धरना तक्सने हाइबसी मणिपुर की म्याम ना हुजु फमसदा धरना ग तक्सनबा एजिटेशन तक्सि पांबिरि ब्राइबसे आई बीजेपी की माइकै दगी मीडिया की खुतांग द मणिपुर म्याम हंगजरी Magnitude 3.9 yona ngasi ayuk moirangda yuhar hakre National Center for Seismology NCS ki matungina Bisnupur district ki moirangda hakiba yuha adu ayuk pung 9 yankaini thoi tabada habani hairi yuha hakiba adu leinungda kilometer yankai mathoi luna record tauki haina NCS na hairi Makhol yamna hoba modified toba silencer sizinaba Enfield motorcycle ahom ngarang numidang Imphal PS ki team amana fagat kre noise pollution thoghan batanatana miyamda chawna nungai taba thogan ba gari singadu police na silencer sindokhan ki hairi Mahairoi singna karamna competitive exam sing thengnaduna matau karamna maipakpa ngamgani haibagi matangda campus to corporate haiba nomagi oiba workshop ama entrepreneurship development cell EDC na sinduna ngasi Imphal gi DM College of Commerce ta pangthokrai workshop ta gamari leinana EDC gi coordinator Mary Thomas na phongdokhibada matamgi matung ina ahongba kya lakleba asti karamna thengnagani haiba khangba mathau tai competition gi matam asida isagi skill amade wakal na matamga chunaba moongda thengnaduna matik chaba mi ama oina ba honaba mathau tai haiki All of us who are studying eventually want to be placed somewhere in life where we will be productive. The competition is very high these days, and with the digitization, with technology advancing in leaps and bounds, competition has become very tough. Now, apart from the hard skills that we learn, there are soft skills also that have become very priority in our quest and our search for jobs to find ourselves placed in such a place where we dream of,
where it is dignified, so on and so forth. And therefore today, this workshop is especially on how a student can equip and upskill herself or himself so that you will be able to meet the competition and successfully conduct Health worker amana miyamgidamak lauriba thaudang amadi tauriba thabak sing adu punsi chupagi oiragadabani haina Health Services ki Director Dr. K. Shasi Kumar na phongdokhrei ngasil Lamphel RD Wing Complex ta leiba Female Health Worker Training School Complex ta pangthokhiba konmathoi suba Female Health Worker batch ki capping, lamp lighting and oath taking ceremony gi thoramda wafamasi K. Shasi Kumar mangang na phongdokhebani thoramadu the Family Welfare Services ki Additional Director Dr. O. Shanahanbi FHW Training School gi Director T.S. Tombi amadi Manipur Nursing Council ki Registrar Dr. A. Zamunana athobi mitungoi saruk yake norina chahi asigi oina pass taukraba health worker nifu Florence Nightingale gi photo mamangda capping lamp lighting and oath taking lokhi amadi NM da makok mathang taraba singda social gi mateng sel gi mana certificate amadi achamba khudol piduna ikai khumna utke Dr. K. Shasi Kumar na makhatara duna Dr. amadi nurse singdi makoina tawriba thabaga du matam khara lepada akawba leigani adubu masi health worker singi oinadi leite health worker singi dama gari taret launa bakhangan khre amadi building assistant technical expert singa tana duna mathang sahi gi senba sahi da budget allocation hub na bahonargani haiki United Club of Bisnupur District Yuko Bitna Manglam Sattagi ngayok pa farmers sing nga masapi tu nga thadanaba lakpagi saruk ama oina ngasi ningthokong ward number taragi sarukta nga mastasta ma thadakre thoramaduda actor SP ngosa Laishram Ibungo Singh Chairperson ningthokong Municipal Council W Basanta President Yukobit RK Rabikanta Working President Yukobit Amari Santi Luang Vice President Yukobit na saruk yaki Oinam Kendragi Manung Chanba Oinam Isat Lampakta Universal Friendship Organization sponsor Tawduna Langthabal Furamakong Battalion Imphal West ki makhada Maitai Huyan Lalong Sintam Sanglen Sajal Academy ama ngasi hangdokre thormaduda Oinam Kendragi MLA Irengbam Nalini Devi Social Scientist Danabir Laishram Retired IPS M Manaubi Khoiren Thaba LSTB ki board member advocate O Sauba Mitai India Lenga ki Ministry of Culture EZCC Kolkata ki member Te Swaran Kumar na athobi mithunglen oikhi MLA Irengbam Nalini na phungdokhibada aikoi gi sitharuraba natyoi ba masana thangta sti yokhanaba huyel lalong sintam sanglen sajal academy kathokpa amaga loinana lauriba thodangda miyamna mateng pangsilasi loinana ngasi hangdokliba sanglen asina lamdamasi haurakliba naha singda lamsat semdok piduna afaba miyoi ama oibata amadi masa phaba naha kya ohenbada mateng pangba ngamba oirasanu haiki Ipunaki adugumba masana asibu yokhatpa pamiba khudingmangna support tawbiduna asigumba sanglena si leirabagi matung sida sana khonabase sakhonanaba honaminasi haiba masu thamjari aduga loina na aikhoigi oinam gi branch mitei huel along sentam sanglen oinam branch na ngasi thanga dana puthokliba sanglena se yamna maru oiba yamna naharol singda kanaba piba ngamba naharol singi lamchat sajat semtok pangamba aikhoigi jati asibu Mangda Pukatuna, Lamjing Amangamba, Adugumba, Sanglen Ama, Oibagalwina, Punamak, Nada Yektaba, Tinzang Kaijang Daba, Aduga, Apaba, Naharol Amamam, Oiduna, Lamdam Sibu, Izatibu, Sebata Wangamba, Oishanu. English singing a kunitoida Lokiba, Anganwadi worker, AAW, Amadi Anganwadi helper, AWHK result, Nasifa Haido Pidabadagi. Madugi Mayokta Ngasteji Bangi Babu Parada Leba Autoriso Working Manakta JSC 2022 AWW Amadi AWS appearing candidate ICDS project Ziribam Sinduna Wakami Amapam Kre Joint Action Committee 2022 AWW /AWS na sinduna pangthokhiba wakatmi famaduda JSCSC ki president Yumkhaibam Bizubala Devi na phongdokhibada mamang sahi listingani kunithoi gi July gi tang karani thoi da famkhiba AWW amadi AWH ki DPC da Manipur gi ICDS project punamaki result haidokhraba matungda Ziribam ICDS project haidokta na thamliba athi athuba matam da haidokpiu loina na mamang da su result ase haidokpinaba mari lainaba authority da haijaraba su result haidokpiraktaba ase laibak thibani maramaduna kari
ꯀꯔꯤꯒꯨꯝꯕ ꯔꯤꯖꯜ ꯑꯁꯤ ꯍꯥꯏꯗꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ AWW ꯑꯃꯗꯤ AWS ꯒꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ 22 July 23 ꯐꯝꯈꯤꯕ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔ ꯑꯃꯁꯨꯡ ꯍꯦꯜꯄꯔꯒꯤ DPC ꯃꯅꯤꯄꯨꯔ ICDS ꯄ꯭ꯔꯣꯖꯦꯛ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯖꯤꯔꯤꯕꯥꯝ ICDS ꯄ꯭ꯔꯣꯖꯦꯛꯀꯤ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕꯗꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯃꯥꯔꯆ 13 ꯑꯁꯤꯗ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯐꯝꯖꯔꯤ ꯀꯦꯟꯗꯤꯗꯦꯠ ꯄꯨꯝꯅꯃꯛꯅ Marakasida, Hairokta Puramba STC na Sahi Asigi January Gitang Contramathoy da Matam Loikibadagi ngasi fauba mawat Tabiraktabana, Hairok Kimia Maru Ina Mahiroi Singna Sound Awawa Kaya Mayok na Halle Hairi, Hairok Part 3 da Leba STC office da Hairok Kinaharol Singna Pangtokiba Paumi Singa Unaba Amada, Sintangamba Laistram na Hai, Ta Ani Fazalaklaba Asifa da STC Tabirakaba Si Hairok Kimiam na Line Lozade, Lengak Asigi Tabak Torum Singda Kongzel, Yang Hanaba Matokta Tabak Sing Paikat Biu, Maruoina. Maruoiba domicile income certificate atayati khazana sing thidok naba mathau taba che chang tan tangai fadaba kaya tan thokpada STC leitabadagi khudong sahandre masina awaba ama oihenduna thabak kaya pantha hanbagi maram ama ohele hauji mangda taduna leiriba local body election municipal council amani gram panchayat election asigi mathau taba thabak thorung Kaya ama leiribani asida sunatana STC gi post hangduna leirakba asina hiram kyada khudong sahandre ngasi hairoki naha singna paliba lenga asibulu chimliba chief minister gi puning chingsinjaduna miyamgi awaba kokna bathuba matamda hairoki STC thabira u haiki Paliba lengak sida honorable CM gi pukning sinjara kanda athubu matamda hairokta SDC ma aman biduna mathau tohon biba loina lakadoriba local body gi election haibadi nagar panchayat ki amadi gram panchayat ki mangda taraga leiba election asigi mathau taba tawgado thabuk thoram mayam ama huji SDC si leitabadagi aduki matik apanba khudong chadaba mayam ama mayok najare maramaduna athubu matamda amukka na ningsingjarabada paliba lenga asina manipur gi tonga thabuk thoram singda yamna Pung Fana Chapana Tabuk to the Kongin Yang Tabuk to Bungam Nabagi the Hiroki SDC show a two matam that Tabir Nava Hiroki Nasing in my category Sakagi Punisi Kinjari. Makataba Pau Pizza Dringada attend a break Amatang Lozari. Ana Layangi office ki thabak amadi koiba chatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana leiriba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service leigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Electric laktabana maram oiduna asabe ising phanglar haibinung sa thiningai leitraba Thompson Solar Water Heater. Contact number 9862669522. Aikhoigi address Hairanggoidong Nithamcha Karong, Imphal West. Amukahana taram noksari makataba pauda sanabagi pau lobirase. Society National Tuberculosis Elimination Program NTEP Chandal District na Piramal Swastha Management and Research Institute ka khusam na duna nifuga nithoi suba malem gi tuberculosis TB numit palan thoram ngasi district TB center Chandal da pangthokhe Yes we can end TB highway team da pangthokiba ngasi gi thoram adu da Chief Medical Officer Chandal Dr. Sarthani Sarvam na athobi mithung District TB Officer Chandal Dr. Tongan Royal Thoromapu Loinana District Malaria Officer Chandel Dr. Sarlia Similan Aimolna Akhanama Mithunguina Sarogyaki Thoromaduda Akhangai Singna TB Gimaramda Wangangba Pyramid Foundation Puthokpa TB Gimaram awareness piba short video utpaloinana Sarokyakiba Mairoi Singi Oiba quiz program na chingba kaya pangthokhi loinana quiz program da makok mathang takraba singda case prize sing lan thokpa amdi district TB center Chandel da layeng duna
ꯐꯕ ꯉꯝꯈ꯭ꯔꯕ ꯇꯤꯕꯤ ꯅꯥꯔꯝꯃꯕ ꯃꯤꯑꯣꯏ ꯇꯔꯨꯛꯇ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ CMO ꯆꯥꯟꯗꯦꯜ ꯗꯣꯛꯇꯔ ꯁꯔꯊꯥꯅꯤ ꯁꯔꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2025 ꯐꯥꯎꯕꯗ ꯇꯤꯕꯤ ꯂꯩꯅꯥ ꯃꯨꯊꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯇꯤꯕꯤ ꯂꯩꯅꯥ ꯑꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯗꯤ ꯃꯦꯗꯤꯁꯤꯟꯅꯆꯤꯡꯕꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯋꯥꯠꯇꯅ ꯄꯤꯕꯤꯕ ꯃꯊꯧ ꯇꯥꯏ ngana TB laina khangdokpa ngana hidak chathok hoba amadi chariba hidak adu course suna matam sana saduna TB laina dagi fahanba amadi ngakthokpa ngamgani loinana TBSC department da mathau tawriba staff sing khaktana muthatpa ngamloi masida miyangi mateng su darkar lei TB layeng na department na treatment dagi horaga hidak langthak sing lemna piri khudong saba sing ngasi miyamna su lobiu haiba wafam kaya phongdokke whoever is here akhoi na ngasi gi function la pasi chumde gi function la aga cha thak bin na se nungai se habe gi nati adu bu TB gi message akhoi early diagnosis gi damak detection gi damak ta adu gumba facility du loina leire adai gi di hidak phasana maram kai na leire asi lo biro asi gi message asi do akhoi gi student oi rabu so ngi ima ipa imung lai kai da so message pi ba yai asha na so pi ba yai ning thau na so pi biro TB habasi akhoi gi smallpox eradicate toraga smallpox prithvi da leita bo gumna TBC by 2025 asigi manungda akoi eliminate toba ngamba district to oise National Master Athletic Association gi mityang makhada Haryana gi Kurukshetra gi Dronacharya Stadium da haukiba February gi tang 13 tagi hauraga 18 phauba pangthokhiba mari suba National Master Athletic Championship ta saruk yaduna gold medal Humpumathoi silver medal kunmari amadi bronze medal 19 punna medal chamaga ahum loduna second runners up ki trophy loinana best march path team gi mana lawraklaba Manipur Master Athletic Association gi athlete singda certificate piduni kai khumnam utkre Manipur Master Athletic Association sinduna ngasi khomal lampak ta leiba youth hostel da chamlaba thorum amaga loinana master athlete singbo ikai khumna khibani ikai khumna bagi thorum da Khetrigao AC gi MLA Sek Nurul Hasan Manipur Master Athletic Association ad hoc committee ki chairperson RK Sanahanbi Manipur Master Athletic Association gi hanagi senior vice president and Amu Masta All Manipur Veteran Athletic Welfare Association gi general secretary oiramba A Samungo amadi Manipur Handloom and Handicrafts Development ki hana managing director oiramaba K Manaubi na athungba mithun lensing oina saruk yaki pangthokhiba championship asida Manipur gi ahanba gold medal account longjam ta RK Sana Tombina hangdokhe pangthokiba thoromadugi athoiba mithunglen singgi warol piraduna hai ngasi Manipur asi powerhouse of sports haina India gi mafam sing bathungna khangnari bani lamdam asira sportsmen singna piriba contribution kumang chawsilakliba asi ahal laman singna phida ama tharamdragadi oithoklam loi ngasi master athlete singna phida ama thabirambana inkhalakliba naha singda sana khotnabigi thawai hapiri haina sumahakna makhatana phongdokhe Games and sport ke lamda piri ba sahयोग contribution ase kaningai leitana umang chusan ba se ikoi mukhi ke mingchat puran puri ba se koina khangara banga ta base karai dagi horpun warga da halamam singna phida ma thabiram dargadi horam da basu asi mang na tinbiri ba agi na ke ta lebiri ba pasak laba imasak labi mayam sina phida ma tharamba aduna maram oiraga ngasi di horak liba ngang sing liba naha sing na so achuba sana khonabagi lamda mayon sala putana tana thoya chang yauraga matama ma hobby oina sumnagi recreational activity ama oina leramba tongan ba sports ki events sing discipline sing asi di one of the precious value professional oirabana asi civil servant hoigera bureau haidi koigi doctors hoigera engineers hoigera politicians hoigera journalists hoigera business magnate hoigera adum dona professional oirabana matama da professional gi wakhan se leramde Manipur Cricket Association sinduna tim tara taruk na group ani da saruk yaraga kong bukhunau dhobi lampakta haukiba February tang 13 tagi hauduna satharakliba 2 MNCA Super Play Tournament ki ngasi sanakiba match ta TCM DC thongzuna YWC langthabal buran marifuni thoi da maithiba pikre match asida TCM DC na ahan innings ta bat pai khibada innings ki apiba over ni full oikibada wicket tare turaga run chani ga ani lauki ani suba innings ta YWC langthabal na bat paiduna over kundaruka ball marida wicket loinamak turaga run chamaga kun khaklauduna match asi maithiki mai pakraba TCM DC ke sanaro Esprio Bertana man of the match ki title loke tournament asi ki kunhumdoi suba match hayeng Muvan Lai Athletic New Lambulen amadi PCC mayai koibina sanaragani
Manipur Cricket Association senduna haukiba February tang mapandagi tim tarani thoina saruk yaraga luwang pokpa cricket ground sa tharakli ba taret suba MNCA W Pralhada madi W Ramananda Elite Tournament king asi luwang pokpa cricket ground na sanakiba match ta crowd khamnam bazar na draw kwa kaithel buran kun manga da mai thiba pikre match asida ground na ahan be innings da bet pai khibada innings ki over ni fuloi khibada wicket taret turaga run chani ni fulau ki draw na ani suba innings bet pai khibada innings ki over ni fulau ki loi khibada wicket taret turaga run chani ga tara manga khaklauduna match asi mai thike tournament asigi ngasi khangabok part 3 public ground da sanaki ba match ta rule cricket team malomna AI Amin Lilongbu wicket nipan da mai thiba pikre match asida AI Amin na bet pai khibada innings over kontra loi khibada wicket loinamak turaga run chamaga kontra taruk lau khibada rule cricket team na ani suba innings ki over kunma thoi loibada wicket ani turaga run chamaga kontra tare lauduna match asi mai pakhi Hazik ngasi no magwiba ang sagi pao amuk lawirasi. Ngasi Manipurda khwaidagi sabagi chang ngasi degree Celsius kuntare dasmik ama khwaidagi ingbagi chang na degree Celsius taramathoi dasmik ani oikhi nungsita yawba ising manilgi chang na ayukta sada marifud humphudra nipan amadi nungthaldana sada kontra manga oikhi. Loisilakpada maru iba pawa mukana bizari. Myanmar ki border pillar number Marifu Mathoi Maya da leiba PDF ki kem mamada Myanmar Army ki jet fighter na bombing sathabada mioyani sire ahumna aso apan nangkre. Sangangai usekonda singjang paiduna mi hat na bohonarak pamiyoyama nongmay na kapada thaudok thokpam da laikidre amana sokpadagi laikan nakre. Lisingani ganipan ki Mars kunmari yausang kumhai manung da hairo ki thabal songpamda nongmay kapagi thaudok da laikidraba miyoy ahung gining sing komon thauram pangthokre. Akoizam nonganba Elias agingi thawai yaudraba haksang lakliba tang kuntaruk nongwaijing numit ki ayuk pung tara taba matamda lauraba matung mathau mangam pangthok lagani. Masagi yumda drug lalon manupi ani drug kakona na pulis na fagat kray Nagaland dagi miyoy ani brown sugar gram sani ga humpu humdoy ga kona na thawal CDO team na fare. Manipur ki Governor Susri Anusaya Uikena One World TV Summit ta saruk yakre India da TV kumjali singani ga kun manga faw da muthat kani haina Prime Minister Narendra Modi na fondokre. Congress luchingba Rahul Gandhi defamation case samada maral leramduna phadok takraba matungda Parliament na MP oibedig ngasi disqualified tawkre. IS News na pizaba ngasi nung magyoy babaw matang ngasi loizare mideng tabiri basing bo mukha na khurumzari.